पुरैब टॉपिक्सना करेंट अफेयर्स के सेक्शन दनेबा अदुगा मेंस के पर्सपेक्टिव त यांगना मेंस के पेपर 3 जीएस पेपर 3 इकोनॉमिक्स की सेक्शन दको से हंदक तोइना हंदक के फ्राइडे निमिट आरबीआई न फोंग की रिपोर्ट अमदा के हाइग्रे ऑल अखोई इंडिया की लाइब फॉरेक्स रिजर्व से ख्वाइदगी वांग बसे अखोई इंडिया के हिस्ट्री दा हंदन ओइरेबा क्या वरगा 493.48 बिलियन जे ओरगा इंडिया के ख्वाइदगी वांग फॉरेक्स रिजर्व से हंदन ओइख्रेबा अदा फॉरेक्स रिजर्व से खंगै मामांग फॉरेक्स की टर्म से सीधा सीनासेबा मासे फॉरेक्स रिजर्व हारसु याय नत्रगन एक्सटर्नल रिजर्व हारसु याय नत्रगन फॉरेन रिजर्व हारसु याय सी ममिंग अहुम से अमतने चप माने अखोइना हाबदी एक्सटर्नल रिजर्व हाइना लांगदब नतेबा नत्रगन फॉरेन रिजर्व हाइना लांगदब नतेबको हाबदी अखोइना पाम पामबदो अखोइना हाइबा नुंगाइबदो सी अहुम जे खला अदुम हाइबा यायबा अदुगा लेसन जी अरोइबदने लेसन जी अरोइबदा अखोइगी मेंस की पेपर 4 जीएस पेपर 4 इथिक्स की पेपर की आई केस स्टडी अमा कोई आर्गुमेंट ओइना थमके हाइरेबा अदुगी सपोर्ट आर्गुमेंट दुगी सपोर्ट तौबदो कमेंट थम्बिरामो अदुगा मथंगदा आइना मु एक्सप्लेन तरोके हाइबदी इथिक्स की पेपर से हम चैलेंजिंग ओइबको अदुना अदुसु सुम पाइसनबा हौजनसेबा अदु मुलागा फॉरेक्स रिजर्व से कहीं है तारगदी आईएमएफ की नियम की मतुंग इनने कनो से फॉरेक्स रिजर्व से कमाय के कंट्री की एक्सटर्नल रिजर्व ने को हाइदि फॉरेक्स रिजर्व हाब से कंट्री की एक्सटर्नल एसेट्स रिजर्व है तारे एक्सटर्नल एसेट्स ने अदु कदौनब थमिन है तारगदी बैलेंस ऑफ पेमेंट से सीजे फुलफिल तौनब थमबनेबा बैलेंस ऑफ पेमेंट से कइनो है तारगदी कंट्री ट्रेडिंग तौब मतम से सपोज अखोई इंडिया ना सऊदी अरेबिया दगी थाव ले खलजेबा थाव लेब मतमदा अखोइना मोइदा पिदेबा पैसा जे अखोइगी रुपी जे पीबा यारोइबको अदुना कमाइना तौदगा मतमदा इंटरनेशनल की ओइना ट्रांसैक्शन की मनी खलैब करेंसी खलैब अखोइगी यूएस डॉलर गुमसे अदुना यूएस डॉलर दा ट्रांसैक्शन से तौना दोनेबा अदुना अदुगी तक हाबदी डॉलर से अखोइ इंडिया दा प्रिंट तौब नतेदनाको नतबना मरम मरगा माजे एक्सटर्नल रिजर्व नत्रगन एक्सटर्नल एसेट्स कवेबा माजे हाब अतोप कंट्री की करेंसी निनाको अदुगा ngसाइगी कनो से फॉरेक्स रिजर्व से यामना लाइरिंगै ने अखोइगी कनो से कोइना इंपोर्ट तौब चांग से सी याम तौब यायबा हाइबदी आइमोंद लुपा चाम लै तारगदी लुपा चाम दुगी पोतु अइने लैदुनि दनाको अदु लुपा चाम लैबा मी आइंगा मी लुपा लिसिंग अमा लैबा मीदुगा पोत लैबा मतमदा माना हेना दम लैगिनेबको अदुना हाबिदी सिगे फॉरेक्स रिजर्व से कसगी पोत लैबदो अदु इंपोर्ट तौब सनबजे से सिनेबा अदबुदु याम सिने अदु मथंग ngатने हम हारके अदुगा कनोजे 1991 दा 1991 दा अखोइगी फॉरेक्स रिजर्व से याम लैतेबे खम हाइदि 1991 से इकोनॉमिक्स से हेत रिसेशन सके तरोमेबा को अदुदो अदुमाय तरोमबदुदगी अदगी एलपीजी ना लिबरलाइजेशन अदगी प्राइवेटाइजेशन ग्लोबलाइजेशन अदुगी फॉर्मुला लागा इकोनॉमिक्स मो बूस्ट खलकनेबको अदुगी मतमदुदने अखोई एक्सटर्नल रिजर्व से लैरिबा मागी अखोइगी एक्सटर्नल रिजर्व से ओनली 7 डेज खतंगी इंपोर्ट तौबगी चांग लैयेबा हाब अदुगी मत याम लैत्रे हाबनेबा 7 डेज सो लोरगदी इंपोर्ट संबम यावइदुनेबा को अद हौजिकी लैरिबा सिगी पैसा जे ओयता सही अमा से अदुम याम नुंगाय अदुम सही अमा से अदुम मिंगोन अदुम पोत लैरगा अदुम लैब यागदबा करेंसी नो अखोइ हौजि लैरिसिना अदुगा अखोइगी कनो से करेंसी जे वर्ल्ड सिदा हाइबदी कंट्री खुदिंगी मागी सेंट्रल बैंक लेरंगनेबा हाइरिबा सेंट्रल बैंक दुने एक्सटर्नल रिजर्व से मान लौले थमदनेबको वर्ल्ड लैरिबा कंट्री खुदिंग की एक्सटर्नल रिजर्व थमेबा करेंसी जे डॉलर ना क्वाइट यामेबा डॉलर ना 62.7% जे वर्ल्ड एंटायर वर्ल्ड जिदको मान डॉलर दा थमेबा नेक्स्ट यूरो ना थमेबा पाउंड स्टर्लिंग सिदा थमेबा अदुगा ngसाइगी एक्सटर्नल रिजर्व से सिदा कई यावगेना हम हंगतागदि फॉरेन करेंसी में यावरे को माय रिजर्व सिदा गोल्ड यावरे एसडीआई यावरे अदुगा आरटीपी यावरेबा सिदा मु ngसाइ कनो से अखोइगी मा थंबगी चांग से सिदसु कनो लैयबा गोल्ड सिना पैसा ख्वायाम थमदनेबको कनो गोल्ड करेंसी दने 90% मुक्ति करेंसी थमनेबा अदुगा गोल्ड ना 6.7% से मैं गोल्ड थमगनेबा अतोप एस लेमहौरिबा कनोसना एसआर थमनेबा हाइबदी
कंट्री अमगी सपोज कंट्री इंडिया की एक्सटर्नल रिजर्व से सिदा लेरमदोइसे 90% अमदी फॉरेन करेंसी आबदी डॉलर दा लेरमबे याय अदगी कनो अतोपदा यूरो लेरमबे लेरमदोनेबको अदो गोल्ड रिजर्व से सिना 6.7% ने बले होदोइसे को अदुगा लेवरिबा 4.3% दो अदुदना एसडीआर ने आरटीपी ने को गोल्ड लेखरे एसडीआर जना स्पेशल ड्राइंग राइट हाइबने एसडीआर जना को सिना मु कइगुम्बा आइना ngasai हाइबदो 1991 दा इंडिया दा लेरनिबा फॉरेक्स रिजर्व से ओनली 7 डेज खतंग इंपोर्ट तब याय हाइबनेबो 7 डेज तो इंपोर्ट तब लोयरेबो 8 डेज तो खोज कमाइन हिंगदनोबो हाइबदी अखोई इंडिया सिदी इंपोर्ट याम तसलक लमनेबो अदुदा अदु मतम कैसिना कन हाबा मतम दा एसडीआर जे सिना कन स्पेशल ड्राइंग राइट हने एसडीआर जे आईएमएफ न पीबा कोई इंस्ट्रूमेंट माइ तारेको IMF na pibani ado SDI ke tunganba lesson am lake habdi ma yam na saw khrani explain tawda bitang tawda nungai roi ado SDI ke tang kam thomaga RTP da lake RTP na reverse transposition haibane ba si je IMF ta ne ba ko IMF to kwanto ke hamtam da IMF ta ne country khuding mak si na IMF ta magi paisa ta thamde ne ba ko haibadi India gi na sida kya thamya matam da 2.67 थम्बने बसिदा मानो इंडिया की सिदाने 2.76 थम्मे बसिदा इंडिया की से को मा थम्मे बसि की चांग जे सिजगी मागी भोटिंग राइट से आईएमएफ तो फंगने बा अदुना आईएमएफ तो खाइदगी भोटिंग यामी से यूएसए ने बा हाइबदी माइदी डॉलर दनि नको अदुना इंडिया की 2.76 की मागी राशि तुम फंगने बा रिवर्स ट्रांस आरटीपी न मके हाइगा हाइबा मतम दने नसाई की 7 डेज लोयरे को पैसा जल लैथ्रेबा अ तारागदी ने इंडिया सिना डायरेक्ट IMF तना चलाने बस माना अखोई पैसा लेथ्रे लोन खर पियोना हायनेबो लोन काय लौदुना हाय मतमदा RTP दे लोन लौनेबो कमाइना मागी थमिया पैसा 2.76% IMF की टोटल फंडुदा 2.76% जी इंडिया ना पाइगा लैनेबो कोन अदुगी पाइदि इंडिया ना पाइबो सरुक तो अदुदुगी 25% जे इंडिया ना इंटरेस्ट आउदे बिदा लोन लौगनेबो देखो हाबदी IMF की टोटल फंडुदा इंडिया ना पाइबो सरुक खरदो अदुदुगी 25% जे इंडिया ना IMF तगी लोन आउदे बि लौगनेबो सिमा हंबे यारे अदुदी इंडिया ना लौदे सिकतंगला अतोपदि लौबो यादब्रा यायेबो 25% लोन हाइदि फंडुगी 25% दि लोन लौ इंटरेस्ट पिरो हाइबगी वानी हेना लौगे जे याय अदुबु इंटरेस्ट पिरगा लो हेना लौबसु यायेबो एग्जाम्पल द लुपा चामा पाइले खलाजेबको अदु तारगदिने इंडियन IMF तगिने लुपा 15 से लोन लौबो याय इंटरेस्ट आउदबिदो को अद माना मु कोनादे था लुपा 15 मु लौसन लानी लुपा यांखे सुरे अलो 15 दु गिदि इंटरेस्ट काने IMF तको सिनी अदुदुगा कनोसे हंदकी सिगी फोंबसे सिगी एक्सटर्नल समाना फोंग पच अबियाना फोंबसे वीक खुदिंगी फोंगेबको हंदकी फ्राइडे द फोंगे बने वीक खुदिंगी फोंग दुदा कनोबुदी गोल रिजर्व से हम हंधारेबो गोल से 32.682 बिलियन हंधारेबो क्या मानरा काम 97 मिलियन की सांग द हंधारेबो गोल रिजर्व से यामेगो सिदा खन खंग अम हंगदे 97 मिलियन हंधारे हाइबनिना असि आरियाना योनथोइराना हंगबे हाइबा योनथोपन नतेबो सिजे हाइबदी ममांगी हफ्ता द लेरंबा सनागी गोल की वैल्यू जे सिजेगा हंदकी युगसिदा लेरंबा गोल की वैल्यू जे सिनि याम हंधरक पतारे आइदे गोल की वैल्यू जे हंधरक पगिने माना सिदा हंधरई जे गोल की वैल्यू जे हेंकलक तारगदी मागी सिजे पैसा जे हेंकलक नेबा सिदा कुले जे गोल की नसागी सना साम की वैल्यू ने सर्प सना साम की वैल्यू जे ममांगी हफ्ता दना 1000 लेरे खलाजेबा हंदक की हफ्ता दना मुमा से मागी वैल्यू जे 800 लेरे पका समानेबा को अदो सिमंग नेबा से लाइसे दुना योन थोखिबा नतेबा समानै वैल्यू हंदरक पनेबा अदगी SDR दे लेंग्रे RTP मासु हेंकले 31 मिलियन हेंकले मास हंदक की रिपोर्ट को अदोगा हजिक पेंडेमिक ना तो वर्ल्ड इकोनॉमिक से मथों वरम खंबें लैनि मथक सिदा असाना वांखलाय जे कमाइन नो मु येंगसेबको FDI जाम हेंकलक पाइतारे ओ हाबदी अतोप कंट्री जिंग इंडिया दा इन्वेस्ट तोरक पसे FDI हाबदी फॉरेन डायरेक्ट इन्वेस्टमेंट हाबनेबको FDI जाम हेंकलेबो कई मुसे येंगा जे
ꯀꯩꯒꯨꯝꯕ ꯗꯨꯕꯥꯏꯗꯒꯤ ꯃꯤ ꯑꯃꯅ ꯀꯣ ꯗꯨꯕꯥꯏꯗꯒꯤ ꯃꯤ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯏꯟꯚꯦꯁ ꯇꯧꯒꯦ ꯍꯥꯏꯔꯦꯕ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯗꯨꯕꯥꯏꯒꯤ ꯀꯔꯦꯟꯁꯤꯗꯗꯤ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯔꯣꯏꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨ ꯑꯦꯁꯀꯤ ꯗꯣꯂꯔꯁꯦ ꯁꯤꯗ ꯏꯟꯚꯦꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯗꯨꯀꯥꯟ ꯑꯃꯗ ꯑꯩꯅ ꯄꯣꯠ ꯂꯩꯒꯦ ꯇꯥꯔꯒꯗꯤ ꯗꯨꯀꯥꯟꯗ ꯑꯩꯅ ꯄꯩꯁꯥꯗꯣ ꯄꯤꯔꯝꯗ꯭ꯔꯣ ꯑꯗꯨꯅ ꯄꯩꯁꯥꯗꯣ ꯃꯉꯣꯟꯗ ꯊꯝꯖꯜꯂꯝꯃꯤꯅꯦꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯗ FDI ꯇꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯔꯦꯟ ꯀꯔꯦꯟꯁꯤꯁꯦ ꯏꯟꯗꯤꯌꯥꯗ ꯐꯖꯅ ꯏꯟꯖꯦꯛ ꯇꯧꯁꯜꯂꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯐꯣꯔꯦꯟ ꯄꯣꯔꯠꯐꯣꯂꯤꯑꯣ ꯏꯟꯚꯦꯁꯃꯦꯟ FPIꯁꯦ ꯑꯅꯤꯃꯛꯁꯦ ꯃꯥꯟꯅꯩ ꯃꯥꯟꯅꯕꯁꯤꯗ ꯈꯦꯠꯅꯕ ꯑꯗꯨꯝ ꯍꯥꯏꯔꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯀꯃꯥꯏꯅ ꯈꯦꯠꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯁꯤꯗ ꯃꯥꯅ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯐꯣꯔꯦꯟ ꯄꯣꯔꯠꯐꯣꯂꯤꯑꯣ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯁꯤꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯨꯝꯕ ꯑꯗꯩ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯟꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯃꯥꯅ ꯏꯟꯚꯦꯁ ꯇꯧꯁꯜꯂꯛꯇꯣꯏꯅꯦ ꯃꯥꯅ ꯂꯩꯗꯣꯏꯅꯦꯕ ꯁꯤꯁꯨ ꯑꯅꯤꯃꯛꯁꯤ ꯑꯗꯨꯝ ꯗꯣꯂꯔꯁꯤ ꯏꯟꯖꯦꯛ ꯇꯧꯔꯛꯏꯅꯦꯕ ꯏꯟꯗꯤꯌꯥꯗ ꯑꯗꯨꯝ ꯀꯣ ꯑꯃꯅ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯍꯟꯊꯔꯛꯄ COVID-19 ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯠ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯦ ꯄ꯭ꯂꯁ ꯃꯥꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯏꯝꯄꯣꯔꯠ ꯇꯧꯕ ꯆꯥꯡꯁꯦ ꯍꯟꯊꯔꯛꯑꯕꯅꯤꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯍꯟꯊꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 100 ꯂꯩꯕꯗꯣ ꯍꯥꯟꯅ ꯂꯨꯄꯥ 80 ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯔꯝꯕꯗோ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 50 ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ 70% ꯂꯨꯄꯥ 70 ꯂꯩꯍꯧꯗ꯭ꯔꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯦꯚꯤꯡ ꯌꯥꯝ ꯂꯩꯍꯧꯕꯅꯦꯕ ꯑꯗꯨꯒꯤ ꯁꯦꯚꯤꯡꯗꯨꯅꯦꯕ ꯁꯤꯗ ꯄꯨꯜꯂꯛꯇꯣꯏꯁꯦ ꯑꯗꯩ ꯌꯥꯝꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯟꯗꯛ ꯌꯥꯝ ꯍꯟꯊꯔꯦ ꯍꯥꯏꯕꯗꯤ COVID-19ꯒꯤ ꯍꯧꯔꯛꯄ ꯃꯃꯥꯡꯒꯤ ꯃꯃꯥꯡ ꯊꯥꯒꯤ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗꯔ ꯀꯩꯅꯣꯁꯦ ꯔꯁꯤꯌꯥꯁꯨ ꯑꯣꯏꯜ ꯏꯝꯄꯣꯔꯇꯔꯅꯤ ꯄ꯭ꯂꯁ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯃꯣꯏꯕꯥꯅꯤꯁꯦ ꯈꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯕꯥꯅꯤꯁꯦ ꯈꯠꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ ꯀ꯭ꯔꯨꯗ ꯄ꯭ꯔꯥꯏꯁꯁꯦ ꯊꯨꯒꯥꯏꯅꯔꯛꯄꯅꯦꯕ ꯕꯦꯔꯦꯜ ꯑꯃꯗꯅꯦ ꯄꯔ ꯕꯦꯔꯦꯜꯗꯅꯦ $20 ꯄꯤꯔꯝꯃꯦꯕ ꯄꯔ ꯕꯦꯔꯦꯜꯗ ꯕꯥ ꯂꯣꯏꯔꯦꯅꯦ $20 ꯄꯔ ꯕꯦꯔꯦꯜ ꯄꯤꯔꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ 45 ꯌꯧꯔꯕꯅꯤꯀꯣ ꯑꯗꯣ ꯁꯤ ꯃꯇꯝꯗ $20 ꯄꯔ ꯕꯦꯔꯦꯜ ꯄꯤꯔꯝꯃꯦꯕ ꯑꯗꯨꯗꯨꯒ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯊꯥꯎ ꯇꯥꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯄꯤꯔꯤꯁꯦ ꯑꯣꯟꯂꯤ $100 ꯌꯧꯗꯕꯅꯤꯀꯣ $90 ꯑꯗꯥꯏꯃꯨꯛꯇ ꯂꯩꯕꯅꯦ ꯑꯗꯨꯒ $20 ꯑꯗꯨꯗ ꯁꯤꯗ ꯈꯔ ꯑꯃꯨꯛ ꯍꯪꯅꯔꯛꯑꯅꯦꯕ $20 ꯄꯤꯉꯩ ꯃꯇꯝꯁꯤꯗ ꯊꯥꯎꯁꯦ ꯃꯌꯥꯝ ꯄꯨꯁꯜꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯏꯟꯗꯤꯌꯥꯁꯤꯅ ꯑꯃꯃꯨꯛ ꯍꯪꯉꯛꯄ ꯌꯥꯏꯑꯕ ꯁꯤꯗꯀꯣ ꯑꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯃꯃꯨꯛ ꯁꯦꯝꯃꯛꯀꯦꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯅ ꯁꯨꯒꯥꯏꯅ ꯇꯥꯛꯂꯛꯀꯦꯕ ꯁꯤꯗꯗꯤ ꯌꯥꯝ ꯁꯤꯗꯪ ꯈꯪꯕꯤꯔꯣꯕꯀꯣ ꯑꯗꯨꯗꯒꯤ ꯁꯤꯃ ꯂꯣꯏꯔꯦ ꯑꯗꯨꯅ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯦ ꯏꯟꯗꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯗ ꯅꯠꯇ꯭ꯔꯒ ꯑꯦꯚ꯭ꯔꯤ ꯀꯟꯇ꯭ꯔꯤ ꯏꯀꯣꯅꯣꯃꯤꯗꯁꯨ ꯑꯗꯨꯝ ꯀꯣ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯥꯅ ꯄꯥꯔꯁꯦꯜ ꯔꯣꯜ ꯑꯃ ꯂꯧꯋꯦꯕ ꯃꯥꯅ ꯑꯩꯈꯣꯏ ꯏꯟꯐ꯭ꯂꯦꯁꯟꯗꯅꯦꯕꯨ ꯈꯪꯗꯦ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯑꯗꯤ ꯄꯣꯠꯆꯩ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯀꯣ ꯍꯥꯏꯗꯤ ꯃꯩ ꯂꯣꯏ ꯂꯩꯅꯕ ꯏꯀꯣꯅꯣꯃꯤꯛꯁꯇꯗꯤ ꯑꯗꯨꯒ ꯋꯥꯔꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯣꯔꯦꯟ ꯔꯤꯖꯥर्भꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯏꯔꯤꯁꯦ ꯆꯥꯏꯅꯥꯅꯦꯕ ꯁꯤꯗ ꯑꯃ ꯍꯪꯉꯛꯄ ꯌꯥꯔꯦꯕ US ꯄꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯍꯪꯉꯛꯄ ꯌꯥꯔꯦꯕ ꯑꯔꯦ ꯚꯥꯏ USꯒꯤ ꯀꯔꯦꯟꯁꯤꯅꯤ ꯃꯤ ꯋꯥꯔꯜꯗ ꯆꯠꯅꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯃꯗꯤ ꯗꯃꯥꯗ ꯅꯝꯃꯛꯄ ꯌꯥꯔꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯁꯥꯏ ꯀꯔꯦꯟꯁꯤꯅꯦꯕ ꯆꯠꯅꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯃꯥꯗꯤ ꯌꯥꯎꯔꯔꯣꯏꯕ ꯇꯥꯏꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯥ ꯌꯥꯎꯗꯕꯤꯗ ꯑꯇꯣꯞꯄ ꯂꯩꯍꯧꯔꯤꯁꯤꯅ ꯑꯣꯏꯅ ꯇꯧꯔꯛꯄꯅꯦꯕ ꯑꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥꯅ ꯄꯥꯝꯃꯗꯤ ꯌꯥꯝꯅ ꯅꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯨꯝ ꯌꯥꯗꯦꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯄꯥꯝꯃꯦꯗꯅꯀꯣ ꯄꯩꯁꯥꯁꯦ ꯇꯥꯀꯠꯇꯅ ꯅꯝꯕꯁꯦ ꯌꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯅꯝ ꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯨꯒꯤ ꯚꯦꯂꯨꯁꯦ ꯍꯟꯊꯔꯛꯇꯣꯏꯅꯦꯕ ꯁꯦ ꯋꯥꯔꯤ ꯑꯃꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯣꯂꯔꯁꯦ $1 75.5 ꯔꯨꯄꯤꯁꯀ ꯃꯥꯟꯅꯩꯅꯦꯕ ꯁꯦ ꯀꯣ ꯄꯩꯁꯥꯁꯦ ꯇꯤꯀꯠꯇꯅ ꯅꯝꯁꯤꯜꯂꯛꯑꯁꯦꯕ ꯏꯟꯗꯤꯌꯥꯁꯤꯅ ꯑꯔꯣꯏꯕꯤꯗꯀꯣ ꯅꯝꯁꯤꯜꯂꯛ ꯇꯥꯔꯒꯗꯤꯅꯦ ꯌꯥꯝ ꯍꯦꯟꯅ ꯅꯝꯁꯤꯜꯂꯛꯑꯒꯁꯨꯅꯦ ꯏꯟꯗꯤꯌꯥꯒꯤ ꯗꯣꯂꯔ ꯑꯃꯒꯅꯦ ꯏꯟꯗꯤꯌꯥꯒꯤꯅꯦ 2000ꯒ ꯃꯥꯟꯅꯔꯛꯄꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯗꯤꯖꯤꯠ 4-5 ꯏꯟꯐ꯭ꯂꯦꯁꯟ ꯊꯣꯛꯀꯦ ꯇꯥꯔꯒꯗꯤ ꯀꯣ ꯚꯦꯂꯨꯁꯦ ꯌꯥꯝ ꯍꯟꯊꯔꯦ ꯍꯥꯏꯕꯅꯦꯕ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯂꯨꯄꯥ 2,000 ꯆꯠꯄꯤ ꯕꯟꯗꯜ ꯑꯃ ꯄꯥꯏꯕꯗ $2,00,000ꯅꯤꯀꯣ $2,00,000ꯒꯤ ꯕꯟꯗꯜ ꯑꯃꯁꯦ ꯗꯣꯂꯔ ꯑꯃꯒ ꯃꯥꯟꯅꯈꯠꯂꯛꯑꯕꯅꯦꯕ 2,000ꯁꯦ ꯗꯣꯂꯔ ꯑꯃꯒ ꯃꯥꯟꯅꯈꯠꯂꯛꯑꯕꯅꯦ ꯗꯣꯂꯔꯒꯤ ꯆꯦꯅꯥ 3-4 ꯄꯥꯏꯕꯗꯨꯅ ꯍꯦꯟꯅ ꯚꯦꯂꯨ ꯂꯩꯈꯠꯂꯛꯑꯕꯅꯦꯕ ꯀꯣ ꯚꯦꯂꯨꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤ ꯌꯥꯝ ꯍꯟꯊ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯀꯔꯦꯟꯁꯤꯁꯦ ꯄꯨꯔꯥ ꯃꯥꯡꯈꯤꯕ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯀꯔꯦꯟꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯁꯤ ꯑꯇꯣꯞꯄ ꯑꯦꯛꯁꯇꯔꯅꯦꯜ ꯀꯔꯦꯟꯁꯤꯁꯦ ꯃꯥꯅ ꯗꯣꯃꯤꯅꯦꯠ ꯇꯧꯁꯜꯂꯛꯇꯣꯏꯅꯦꯕ ꯀꯣ ꯑꯗꯨꯗꯨꯅ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦꯗꯅꯁꯨ ꯌꯥꯝ ꯅꯝꯕ ꯌꯥꯗꯦ USAꯅ ꯀꯔꯦꯟꯁꯤꯗꯣ ꯃꯥꯅ ꯃꯥꯏ ꯗꯣꯂꯔ ꯉꯥꯛꯇ ꯆꯠꯅꯔꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯍꯦꯟꯅ ꯅꯝꯕ ꯌꯥꯗꯦ ꯀꯣ ꯆꯩꯅꯥ ꯂꯩꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯃꯤꯅꯦ ꯖꯄꯥꯟ ꯑꯅꯤꯁꯨꯕꯗ ꯂꯩ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯑꯍꯨꯝꯁꯨꯕꯗ ꯊꯥꯔꯗ ꯔꯁꯤꯌꯥ ꯐꯣꯔꯠꯇ ꯔꯁꯤꯌꯥ ꯀꯣ ꯔꯁꯤꯌꯥꯒ ꯏꯟꯗꯤꯌꯥꯒꯁꯦ ꯑꯗꯨ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯣꯏꯗꯦꯕ ꯑꯣꯡꯂꯤ 6-7 ꯃꯤꯂꯤꯌꯟꯃꯨꯛꯀꯤ ꯆꯥꯡꯗꯅ ꯈꯦꯠꯅꯕꯅꯦꯕ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯁꯦ ꯐꯣꯔꯦꯟ ꯔꯤꯖꯥꯔꯚꯀꯤ ꯃꯇꯥꯡꯗꯗꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯔꯁꯤꯌꯥꯁꯤꯗꯤ ꯏꯝꯄꯣꯔꯇꯔ ꯀꯟꯇ꯭ꯔꯤꯅꯦ ꯃꯥꯗꯤ ꯑꯦꯛꯁꯄꯣꯔꯇꯔꯅꯦꯕ ꯃꯥꯗꯤ ꯑꯇꯣꯞꯄꯗ ꯑꯗꯨꯒ ꯁꯤꯅꯤ ꯉꯁꯤꯒꯤ ꯂꯦꯁꯟ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ
ꯄꯦꯄꯔ 4ꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯑꯥꯔꯒꯨꯃꯦꯟꯁꯦ ꯐꯖꯅ ꯌꯦꯡꯕꯤꯔꯣꯀꯣ ꯄꯦꯄꯔ 4ꯁꯦ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯄꯦꯄꯔꯅꯦꯕ ꯁꯤꯁꯦ ꯃꯥꯔꯛꯁꯨ ꯌꯥꯝꯅ ꯐꯪꯒꯗꯕ ꯑꯗꯨꯒ ꯏꯊꯤꯛꯁꯀꯤ ꯁꯨꯃꯥꯏꯅ ꯀꯦꯁ ꯁ꯭ꯇꯗꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯣꯡꯂꯤ ꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯦ ꯁꯤ ꯈꯛꯇꯪ ꯑꯣꯏꯅ ꯅꯩꯅꯕꯤꯌꯨ ꯑꯇꯣꯞꯄ ꯄꯨꯁꯟꯕꯤꯔꯛꯀꯅꯨꯀꯣ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯃ ꯂꯩꯔꯦꯕ ꯁꯨꯃꯥꯏꯅ ꯀꯣ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯅꯤ ꯂꯝꯕꯤ ꯑꯇꯣꯞꯄ ꯂꯩꯕ ꯅꯠꯇꯦ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯈꯤꯇꯪꯁꯦ ꯇ꯭ꯔꯣꯂꯤ ꯑꯃ ꯊꯧꯔꯛꯑꯦꯕ ꯁꯤꯗ ꯇ꯭ꯔꯣꯂꯤ ꯑꯃ ꯁꯨꯃꯥꯏꯅ ꯊꯧꯔꯛꯑꯦꯕ ꯀꯣ ꯌꯥꯝꯅ ꯀꯟꯅ ꯏꯁꯄꯤꯠꯁꯤ ꯌꯥꯝꯅ ꯀꯟꯃꯟꯈꯤꯗꯅ ꯃꯥꯁꯤ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯔꯦꯕ ꯀꯣ ꯑꯗꯨꯒ ꯇ꯭ꯔꯦꯛꯀꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯋꯥꯀꯔ 5ꯁꯦ ꯂꯩꯔꯦꯕ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯔꯦ ꯀꯣ ꯁꯤꯒꯤ ꯀꯦꯁꯁꯤꯗ ꯁꯤꯁꯤꯅ ꯊꯧꯔꯛꯄ ꯎ ꯇꯥꯔꯒꯗꯤ ꯁꯤ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯕ ꯀꯦꯁꯇꯨ ꯅꯠꯇꯦ ꯆꯥ ꯊꯧꯔꯒ ꯁꯤ ꯇꯛꯈꯥꯏꯔꯒ ꯃꯣꯏ 5ꯁꯦ ꯁꯤꯗꯣꯏꯅꯦ ꯀꯣ ꯁꯤꯒꯤ ꯀꯦꯁꯁꯤꯗꯅꯤꯀꯣ ꯑꯩꯁꯦ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯔꯝꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅꯅꯦ ꯂꯝꯕꯤ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯑꯃ ꯍꯥꯏꯕ ꯌꯥꯔꯝꯃꯦꯕ ꯂꯝꯕꯤꯁꯦ ꯍꯥꯏꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯑꯃꯇꯪ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯀꯣꯏꯁꯟꯁꯦ ꯆꯨꯝꯅ ꯊꯧꯔꯒ ꯃꯣꯏ 5ꯁꯦ ꯇꯛꯈꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯧꯔꯛꯑꯒ ꯍꯥꯏꯐꯦꯠꯇꯪ ꯃꯃꯥꯏꯁꯦ ꯂꯩꯊꯣꯛꯑꯒ ꯁꯤ ꯃꯤ ꯑꯃꯁꯦ ꯇꯛꯈꯥꯏꯔꯒ ꯃꯣꯏ 5ꯁꯦ ꯀꯟꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯏꯗꯤ 5ꯁꯦ ꯇꯛꯈꯥꯏꯔꯒ ꯁꯤ ꯀꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯤꯁꯦ ꯇꯛꯈꯥꯏꯔꯒ ꯁꯤ 5ꯁꯦ ꯀꯟꯕ ꯑꯃꯒ ꯑꯣꯞꯁꯟꯁꯦ ꯑꯅꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯀꯔꯝꯕ ꯁꯤ ꯇꯛꯈꯥꯏꯔꯒ ꯁꯤ 5ꯁꯦ ꯀꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤ 5 ꯇꯛꯈꯥꯏꯔꯒ ꯁꯤ ꯑꯃꯁꯦ ꯀꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯥꯔꯒꯨꯃꯦꯟ ꯃꯇꯤꯛ ꯆꯥꯕ ꯑꯥꯔꯒꯨꯃꯦꯟꯒ ꯂꯣꯏꯅꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗ ꯃꯥꯒꯤ ꯑꯣꯏꯕ ꯐꯤꯂꯣꯖꯣꯐꯤꯗꯣ ꯑꯗꯨ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦꯕ ꯁꯤꯅꯤ ꯉꯁꯤꯒꯤ ꯂꯦꯁꯟ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯃꯊꯪ ꯂꯦꯁꯟꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ